Akashbani Imphal Maibam Dwijamani na pau pazari ahanbada maruiba pau Imphal da sasinaba ILP pass harga yolambagi thotokte chenaba miyoi tara police na phare NEET PG parikha gi center Imphal da tan binaba Mukhyamantri Nongthom Birena Kendra da taksin khre amasung mahiroi puthok pusin tawriba school van singna seat capacity degi hena mahiroi pudanaba sarkar na khangali Imphal gi Namdulong area da sasinaba inner line permit ILP pass haraga yolambagi thotokte chenaba miyoi tara police na phare police ki pauna hai miyoi khutpu amana aina yadaba mawongda ILP pass haduna yole haibagi akaknaba pawama phangbadagi Namdulong area da thibuhumagi thabak chathabada miyoi tara adu phagatpa gamkhibani makhoi numit nipani police custody da remand lawthakre thodok asigi matangda thigatpegi thabak chathari Amaromda Mukhyamantri Nongthom Biren hai ain kaina ILP pass haduna piramagi thodogasi special investigation team SIT semduna thigalagani Mukhyamantri gi secretariat ta ngarang pangthokiba pawgi mifam amada Mukhyamantri na hai hawjik phawbagi oina asigumba aina yadaba thong asida chenaba labor department ki LDC ama yauna chenaba miyoi sing police na phare ahan bagi oina police na thijin humjin bada dokan sing asina aina yadaba mawongda ILP pass lising ahum sangarum sakre haiba khangmangamle asigumba aina yadaba mawongda ILP passing sabagi thabak toramba dokan manga asina phungtorobagi matungina Imphal East Imphal West jila sing amasung labor department leiba officer sing amadi karmachari singna ahen ba sanpam kharagadamak dokan sing asiga manaduna thabak asi sathabani haibagi singnaba leiri Maramatuna ILP ki portal da karmachari singna matau karamna asigumba ILP passing asi pirambano haibado additional ASP amana lusingba SIT amana thijinduna mara leiba sing matik sabadanti pigani hairi Imphal da NEET PG parikha gi center ohenbinaba Mukhyamantri Nongthom Birena Kendra gi haksel amasung yaipayongbal mantri JP Nada da haijakre hiramasigi matang da Mukhyamantri na Sri JP Nada da telephone gi khuthang da wari sanakre hairi Mukhyamantri ne iba cherola madhai NEET PG gi parikha asi Imphal center oiraga sahi khuni gi ningthina pangthukuna lagli adumoinamak handak National Board of Examination in Medical Entrance Examination na parikha asi mathang thagi taramathoi da amu hana pangthoknaba lauthorakpada Imphal center yauraktre magna hai raija si da hauji oriba phibam asigi yenglaga mapalamda parikha thananabagitamak mahiroi singna national highway da satpada khudong sadaba kaya mayoknari masigi mathakta mahiroi khudingmangna aeroplane da satbagi khudong sabasu ahen basading tawgadabana ngamnaroidaba kaya leiri phibam asigi yenglaga Imphal da center pipinaba Mukhyamantri ne taksili tabiriba pawasi Akashbani Imphal dagini Mahiroi puthok pusin tawriba school van singna sarkarna lepa sitting capacity degi hena mahiroi pudanaba traffic control police wing gi SP na khangalagli mahiroi sing ka hena pubana mahiroi sing da kudong thiba tholakpa yaba masung phibam asi Supreme Court Committee on Road Safety na lumna lobuna maramoiduna khongthang asi lokhalakpani Raja Sarkar ki transport vibhag na lising ani tara manga da thokiba cherola ma lepki ba sangdagi school van singna mahiroi ka hena puba yaroi mahiroi ka hena puramba school van singi matakta ain gi matungina thabak lokatkani hairi Imphal East Kangpokpi Police Imphal East Commando Yaripok Police Station amasung Kunsuba Zat Regiment ki apunba kangbu mana ngarang Imphal East jila gi thamna pokpi uyok singsang da thibumgi thabuk chathabada khuzu khulai ke amurum phagale Police ki paun hai thibu humbagi thabak adu ngarang ayuk pung manga dagi nungthil pung ama makhai phaw sathaki maduda sana kapayaba mortar tarahumdoi barmana saba iron rod IED mari semdoklaba lethod grenade launcher ama G3 rifle ama Japana saba 303 rifle ama atopa 303 rifle manga .22 gi pistol ama barmana saba IED bomb kunmari AK rifle gi maru humudra mathoi 5.56 mm gi nongmai maru kunthra mari pumpi bom gi ahangba sel mari phagat pangamkhi Thobal jila gi Lirong police station konba nganglo tara logi lambi da sakhang da basingna miyoi ama ngarang nongmai na kaplam le miyoi adu Imphal East jila gi hata golapati degi ni hairi mahaki makhong ani makta nongmai na kaplam bani
mahakpu kanana karigidamak nongmaina kaplamlibano haiba haujimaki oina khangba ngamdri mahak lilongda leiba nur hospital da laikanari hairi Thobal jila da thabak tawribi nupi singna lainaba working women's hostel Sakhi Niwas mari hanglaga leiri hostel asida laibigi khudong saba lowningbi nupi singna mari lainaba implementing agency singda pau phorpa yagani haina Thobal jila gi deputy commissioner ahantem Subhasna hairi hostel asida lainabagi damak Thobal college manakta leiba women income generation center Tentha Thumkhong Bazar manakta leiba Tentha Farmers Development Association Yaripokta leiba Loyalam Foundation amadi Wangbal Pali Bazar da leiba Rural Development Women Organization da pau phorpa yagani haina Cherolamada deputy commissioner da khangali Lagliba nithokaba numitagi hogudoriba sangsad ki nongsu mifamda sarkarna disaster management law amend toba yauna anoba bill taruk puthokani Finance bill khakta natana sarkarna Aircraft Act lising masamapan kuthra mari ki mahut chenaba Bharatiya Bayuyan Bidhyak lising ani kun mari su puthokani ngasi phongba pause singi maroiba pausingi da mahauji Ngangbam Amukhomba leire Amukhomba Thagachari Dwijamani pukna famda asaba leba kat piraga ILP issue torumba gen kupu ma phagale Sachinaba kat paibsing police ta surrender tawnaba siamna warning tawri haba pauna ani suba headline tawri pawasi Isel Express Morning Bell Sanga Express Manipuri edition Manipur Mail Manipur News Imphal Preface Sana Libak na chingba pawse sing ayambada tongan tonga mamongta headline piduna phongnari Isel Express ta screening and livelihood program launch tawkhre senmit loan phagat handuna maromdom lepsaba ngamna honari haina Mukhyamantri Nongthumam Birena Phongdok wafam marui pawna ahambala maida phongli Sanga Express Manipuri da Chief Minister N Biren hai lantheng nari basingnadi laingang na tawri basing khanglang bani haiba pawna ahanba headline piduna phongli Manipur Mail da DMU gi Mahiru Singh amasung nongna khalaba staff singna Rajapal Anushya Uike buthagat pa phongdok reba pawna ani suba headline tawri Naharugi thodang da aphaba scientist puthoknaba science ki kanaba khangmina mathok tare haina Science and Technology Mantri Thongam Biswajit na phongdoke wafamna ani suba headline tawri Manipur News da core issue da focus pidrabadi mai pakloi political solution purokna honari ngasigi amasung tunggi mirol gi hingdaba yade semilon phagat phatrabadi aikoi chawkhaloi haina Mukhyamantri Nongthomam Birena phongdo wafamna banner headline tawna phongli Sanali bakta Sakthong gas ki awaba ko khanba ngam dawri black market tagi laibada mamaldi kape haiba pauna ani suba headline to piduna phongli Morning Bell da Manipur gi wathok ki matang da sem khiba judge sing gi panel na matam sangdok pinaba hijack reba faw ama maroi faw ina phongli Hoyelan pawda JC ILPS amasung miyam gi howdagi chana halakhiba ILP porong thoklamle sasinaba ILP lising ahum samanga rom isu toromle senaba nan loken mari amasung lenga ki employee yauna mapan fare pauna ani suba headline tawri Sanga Express English ta mahiru masing ka hena puriba school band singi mathakta sarkar action lakhot ka dawri he paw ama pawsi sigi amala maida maroi pawna phongli People's Chronicle da Manipuri wathok rajti goiba warushin purakna honari haina Mukhyamantri Nongthomam Birena phongtok ke wafam pawsi sigi amala maida headline piduna phongli Imphal Free Press ta Security Force na Kangpok PM sung Imphal Zilla dagi yanaba khuchu khalai sing phaga khre paw ama maroi paw ina phongli Hills Hornbill Express ta sasinaba ILP pass saramba mioi khutpu ama fare je minister na SIT siamduno thegana ba khangan khre pawna pawsi sigi ani suba headline tawri Ganfew Mail da Manipur da ban mahotsav ka mari leinana u sara lakh ama hena tha khre paw ani suba headline tawri Tamilong Times ta Communion Manipur na lup asigi ayab yaudna kana amatana press statement thoktana ba hairi haiba pawna ahamba headline tawri Dwijamani Thagachari Amukhomba aroibada maroiba pawmu Imphal da sasinaba ILP pass harga yolamagi thodokte chenaba miyoi tara police na phare NEET PG parikha gi center Imphal da tahanbinaba Mukhyamantri Nongthomam Birena kendra da taksinkhre amasong mahiroi puthok pusin tawriba school van singna seat capacity degi hena mahiroi pudanaba sarkar na khangali pauloi jare